American singna makhoi gi leibak se the land of freedom khwaidagi ningkha tamjaba nungaiba leibak ni haidana yamna pongthok chauthok chei malem gi atei mi kaya amasu America da chatuna nungaiba punsi hingluna ba manglan sagat nei adubo America na makhoi si yamna nungai faba freedom ningai oirba leibak amani haidana uhannaba hotnaribasigi taiwan na ba yam tamthiba masaktu ngasi khangmina si America da yam toina nongmei paiba mi amala aga mitin fam amada mathong maram khangda kapsinduna mi kaya sihanba asok apan nanghanbagi pau adom su hana tabiramlani siguma thodok si hojik America da de toiman bani yamna routine oirba thawong amani haibe yare chathariba attack adusu ifong fongba school restaurant night club church asina chingba mafam singsida ngaktane hairibasidi mi amana khudong thiba thokningai leite safe oiba mafam ni khanaba sing adune America dadi ko ki fibam normal tadraba miyoi amana makhutta khutlai pairaga mi kap khaibasi hekta thokpa yaba thodok amane America si nongmei da yamna lukjaba ngaujaba leibak amani haibada haimanba thokloi yamlaba American kayana khutlai paibasi yamna chawthok janai sa kapagi bu oiro collection taunabagi bu oiro sport gi bu oiro natragana masanga thok janabagi bu oiro American sing aduki mati khutsu khlai nongmei painai America da nongmei masing leibagi chang kayamu yambage habadu yengsi American Nagrik Chamagi Kutta Nongmei Masing Chamaga Kunmathoi Lei Masi 2011 dadi Marifunipan Khakta Oirambane Atei leibak amatada asumna yamba Nongmei Masing Michamgi Kutta Leina de Masina maram oiduna mi million taramathoi de mayum da Nongmei ga nakna lehale Hariba million taramathoi sigi manungda million manga di angang singne American Academy of Pediatrics na 2021 da puthorakhiba thizin warol amagi matung inna COVID laichat manung na nongmei paiba masing henkalakhibasidagi angang na Nongmei Hingsaa chathaba amadi sokpagi chang wakhathali hairi America da nongmagi numita mi yankhai humdoi mukti Nongmei na panduna si 2020 da American singna punna Nongmei masing million kun humdoi leikhi chahi simakta da Nongmei na thokhanba misi da lising nifu manga sikhi masigi manung da lising kun mari amadi masa matom da kapsen jaduna sijakhibane 2016 da American Journal of Public Health na chathakiba study amagi matung ina Nongmei paiba misinga masa matom ta kapsin jaduna sibaga yamna naknaba mari leinei haina utkhi Nongmei kapnaba amade Nongmei na pandana sibase malemgi mafam khudingmakta thoknaba thodok amane adubu America da thokliba mawang amade changsida thokpa suktheng thengnaroi siguma thodokta Nongmei paiduna miyamda kapsiliba mi singse ayamana nauriba chahi 19 swagi leng oigadaba ngakta oigale Makhoi se angang oiringai matamdagi mi ataina karem kathai narakpa tathi tawaina tawbirakpa buli tawbirakpa tinanaba mi kanamta leitabana pukning wakhalgi anaba amadi depression tawba hehek oigale makhoi gumba mi leibak khuding makta lei America da thokliba Nongmei Hingsaa si Canada da thokliba dugi saruk nipan hele adubu masi America na mental health case Canada dagi saruk nipan henbagi di natte America dadi Nongmei paibagi ayaba makhoi gi eligibility criteria tagom me Chahi 19 suraba American amana license sukyaw yawdana Nongmei yonfam amada changsilaga khutlai leiba yai hoi makhoi hana crime daga chenaru dabra haibagi background check amabudi tawe adubu masida sukom thokpa checksindaba kaya amalai khudam amalauraga yengsi Devin Patrick Kelly kobanupa ama Texas ki church amada Nongmei achauba ama pairaga lai khoiramduna leijaramba mi kuntaret kapthektuna hatkhi masigi nupasi hana Air Force ta thabak tawrame Matamduda mana magi nupi otpagi dama convict tawkhi court martial su tawkhi adubu masigi pausi Air Force na FBI da update tawba kawhobadagi magi background check ta criminal natte haidana Nongmei leiba yakhibane May tangkun mari 2022 elementary school amada angang 18 amadi oja ani yauna chahi 19 suraba depressed urbanupa amana kaptuna hatkhi Nongmanini mamangda su chahi ani khakta ngairiba angang amana soidana Nongmei kapada mapadu sire hairi Masi thokribasi mama mapa singduna guli yawba Nongmei checksinda na pangtham thambadagine ngaklibadi mama mapa anima kaishum sangdagi payroll da tholakhibane makhoi fajinlubagi maramna child neglect haidi angang yengsini senani khangdaba amadi drug sizinabagi maral sidane sigumba mi singi khutta karamna Nongmei paiba ya halibano haibase America gi lengakna pakhum piba ngamde chahi amada American angang masing million ahumde Nongmei gi hingsa mamitna hakthengna na oi Apunba mihat masingi manungda 79% din Nongmei na hatpane atei Chaokhat-maangjil thaariba leibaksingga chaangdamnajabada American nupi sing Nongmei na panduna sibagi chang sarukun mathoirak henna wange hojik Nongmei na palagi hinghoba yamdrabada American nupi million amade makhoi gi naknaba partner boyfriend natragana luhongduna leiminaba nupana kapani haire kaya amana sikhrabane masi thokhribase Nongmei line ifangda fangbana ohenbane
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯒꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯒꯔꯜꯐ꯭ꯔꯦꯟꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯆꯥꯡ ꯁꯔꯨꯛ 5ꯔꯛ ꯍꯦꯟꯒꯠꯍꯜꯂꯦ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯅꯤꯌꯝ ꯁꯦꯝꯗꯣꯛꯎ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯗꯤꯕꯦꯠ ꯇꯧꯅꯩ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯗꯒꯤ ꯖꯣ ꯕꯥꯏꯗꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯆꯩꯅꯔꯦ ꯃꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯣꯡꯃꯩ ꯍꯤꯡꯁꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯉꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯂꯦ ꯑꯃꯦꯔꯤꯀꯥꯅ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯀꯔꯤꯅꯣ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄ ꯌꯥꯝꯅ ꯀꯜꯂꯦ ꯍꯟꯗꯛ ꯃꯦ ꯊꯥꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ ꯃꯁꯤ ꯃꯤꯆꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯀꯟꯗꯦꯝ ꯇꯧꯈꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 11 ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯟꯗꯥꯁꯤꯟꯈꯤ ꯑꯃꯦꯔꯤꯀꯥꯗ ꯊꯣꯛꯂꯤꯕ ꯅꯣꯡꯃꯩ ꯍꯤꯡꯁꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯍ꯭ꯌꯨꯃꯟ ꯔꯥꯏꯠꯁ ꯈꯣꯡꯒꯥꯎꯅꯔꯦ ꯃꯤꯆꯝ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯊꯤꯡꯉꯨ ꯍꯥꯏꯗꯅ ꯂꯦꯛꯆꯔ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯔꯛꯄ ꯂꯩꯕꯥꯛꯇꯨꯁꯨ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯝꯒꯅꯤ 2003 ꯖꯣꯔꯖ ꯗꯕ꯭ꯂꯤꯎ ꯕꯨꯁꯀꯤ ꯃꯇꯝꯗ ꯏꯔꯥꯛꯇ ꯂꯥꯟꯗꯥꯁꯤꯟꯈꯤꯕꯗꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯔꯥ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯅꯤ ꯍꯥꯏꯈꯤ ꯃꯤꯔꯩꯕꯥꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯗ ꯍꯩꯊꯣꯏꯔꯕ ꯑꯃꯦꯔꯤꯀꯥ ꯃꯁꯥꯒꯤ ꯍꯦꯛ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯦ ꯃꯈꯣꯏꯅ ꯍꯤꯡꯁꯥꯁꯤ ꯍꯟꯊꯍꯟꯒꯦ ꯂꯥꯟꯖꯗꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯑꯅꯤꯁꯨꯕ ꯑꯦꯃꯦꯟꯗꯃꯦꯟꯠ ꯁꯦꯝꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯧꯊꯣꯛꯄ ꯍꯦꯟꯅ ꯑꯀꯟꯕ ꯅꯣꯡꯃꯩꯒꯤ ꯅꯤꯌꯝ ꯄꯨꯔꯛꯄ ꯆꯪꯒꯅꯤ ꯑꯅꯤꯁꯨꯕ ꯑꯦꯃꯦꯟꯗꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯟꯁꯤꯡ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯍꯛ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯃꯤꯆꯝ ꯑꯃꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯥꯏꯜꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯄꯥꯏꯕ ꯌꯥꯕ ꯑꯁꯤꯅꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗꯨꯕꯨ ꯁꯧꯒꯠꯅꯕꯒꯤꯗꯃꯛ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅꯤ ꯑꯃꯦꯔꯤꯀꯟꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯍꯟꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯄꯣꯔꯇꯔ ꯈꯨꯠꯂꯥꯏ ꯁꯥꯕ ꯀꯝꯄꯅꯤꯁ ꯑꯃꯗꯤ ꯅꯣꯡꯃꯩꯒꯤ ꯂꯣꯕꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯔꯥꯏꯐꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯔꯝꯅ ꯁꯦꯟꯗꯣꯡ ꯀꯣꯠꯀꯅꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯅꯤꯌꯝ ꯍꯦꯟꯅ ꯁ꯭ꯇ꯭रिꯛ ꯑꯣꯏꯍꯟꯒꯗꯕꯅꯤ ꯈꯟꯅꯕ ꯃꯤꯁꯤꯡ ꯍꯥꯟꯅ 2019ꯗ 60% ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ 53%ꯇ ꯍꯥꯏꯊꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯦꯝꯕꯔ ꯈꯔꯗꯤ ꯅꯤꯌꯝ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯧꯒꯠꯂꯤ ꯕ꯭ꯔꯨꯛꯂꯤꯟ ꯁꯕꯋꯦꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯔꯤꯄꯕ꯭ꯂꯤꯀꯟ ꯃꯦꯝꯕꯔ ꯃꯥꯔꯖꯣꯔꯤ ꯒ꯭ꯔꯤꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯍꯦꯟꯅ ꯄꯥꯏꯕ ꯃꯊꯧ ꯇꯥꯏ ꯇꯥꯛꯄꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯃꯦꯔꯤꯀꯥꯅ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗ ꯂꯦꯛꯆꯔ ꯄꯤꯕ ꯀꯟꯕ ꯂꯥꯟ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯈꯨꯠꯂꯥꯏ ꯌꯣꯜꯍꯧꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯁꯥꯒꯤ ꯃꯔꯝ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕꯗꯨ ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯅ ꯃꯈꯣꯏꯒꯤꯁꯨ ꯃꯥꯂꯦꯝꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯃꯦꯔꯤꯀꯥꯅ ꯕ꯭ꯔꯤꯇꯟꯗꯒꯤ ꯅꯤꯡꯈꯥ ꯇꯝꯈꯤꯕꯗꯨ ꯀꯔꯝꯕ ꯇꯥꯔꯤꯛꯇꯅꯣ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯑꯃꯦꯔꯤꯀꯥꯒꯤ ꯐꯤꯔꯥꯜꯗ ꯌꯥꯎꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ 50 ꯑꯃꯗꯤ ꯁ꯭ꯇ꯭ꯔꯤꯞ 16 ꯆꯠꯂꯤꯕꯗꯨꯅ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯣ